Wahai tamangkoirabra Thamoi mage wasakaduna kari Toksinabani hairasira Tatni haige khalabasu Pirang mana sakhi oikibana Chinbal masu kangam khide Makol tongna nuksi haidrabasu Pauraroi kanjaki kanagumba matagi nuksiba Thamoi wasak ngakani Fawan gani nuksiba makaktagi Thamoi yongna fangkiba nuksiba dubudi Khango thakta khak mangani khide Ingak-ngak na hentoy pa phone to mun na yenga galay. Ngasi mana Lingjel di mafamdagi tari ba wahai si karino khali. Handang marag Lingjel da hong balay riba kaya si makang damanati. Panggal thok na wado haydok pasungam di. Tasing na malali kang jay. Makoy anigi mari lak na bayabagi fibam dalay riba sisu makangi. Kang labaso ma Lingjel di mafamdagi laptok pangam kidi. Mana daw riba si karino mamasa kang zadi. Jayat naraba wakal ki potlong madu nungsi bakaw bamagi nungsi kodol ni hairasira. Somda na Lingjel phone do big da hapchila do na wangam da haifet yung lai. Nanga kang nabadura. Pasana loy no. Commitment siyang mani. Aduna loy na kredi wari si pakik loy sin bayada ba. Nakal animak na yan naraga lap na kredi fay. Natraga di ngasi nang nauri ba se. Asamay tarak ka ni. Aduna loy na ringay matamdari pasan loy naw ko. Relation do yam clear na dyan na ba naw ko. Dawangam ay kisuwari yam laikre. Ko na batang chapa kandaligi. Iyang si, wari do lida na toki baso yan alay. Natraga taraki baso yay. Kayo mo na da. Babda da boy rati doose. Ko na kang zira asani. Ato Lingjel, nga sige tawdok si nang maramhang nindabra. Dawagam nungaroy na sum. Kay sukay balay di. Ay nangwanda di kanganingi. Ay details share daw kay kali nangwanda. Lingjel yam ngak nawangam di yung lai. Lingjel, nga si di ay nangwanda wakarahay ningi. Hayo dawangam. Nang supik tabi iba ngang magtinatraban nina. Ay obvious ba nature sida nang karamakay di kangam ni kali. Kang dabrane. Ay kari hayo ba na dawangam. Jesalin nina ngasi yung wanda chan liba pao kong do. Dawangam na husik ta pong bikraba na tra. Maga dumloy no. Ay kay mahay di. Adubo, ay gitamoy giwasi madi nafam na mayak siyang ganingi. Janay naraga chat kibasi ay pam di. Tasing na luhat pangam kida na itom do pumjilaga tam kibangam boy ramadi fava. Ado sunatre. Ado na wasi hayrage nang tabiyo ko. Maralay rabagi hauna sa Lingjel maruluk taraduna tuminalay. Wangam gi inggit mamakut hayrure. Amok sumalande. Ahong ba ado mana oining na oy kibanate. Oy bayara roy tabanong siba magisaray dagi. Nantok pangam na basaklon hong kibani. Hentoy basulande. Janabi ko ba magi iray da adog irak na kibani. Nung si iri kikliba wangam gi tamoy nalan ba ni hayrasira. Masulande. Amak payaw daw rakkiba singlaba tamoy mabo maral tangzin badi papoy gani. Ado di lali ba si kanano? Lingjel, ay nang munong sirure. Ay nasihayay do na nang ginong si badayit kaya ba natin ko. Nang nananggi kang nabalay hay na kangan birak pasti ay tasing nanungay. Maga faza na loy na biyo. Ay nanangwanda yan bawahay kibayaw rapasto sao gano. Dawangam, ay kay hayo hay ba no? Kayim dahira ka no? Nang tuminalayo. Maduna warak pangamdrabay gitamoy sige nandini kanjagi. Mahidya laba, oy bayara roy damanong si mama na. Isa si pundo na tamki ba ni? Kalagpapawi, asing manong si ba ni? Oy roy kang labaso wakalon driba dubo, asing manong si ba na tihay kadra na Lingjel. Pasanaloy na biyo. Nakoy na bo kong pamsit na liplaga bo. Kanana ting mangam gadoy no. Laimi na doy se noy ani nikaw ka no. Siwa si Toksi dadawangam. Comfortable oy dabra. Adoy nate. Ado dawangam jesali ni se dadaga hana kang narami natro. Hana kang narami. Break up daw kiba kuire chahi ho mong hayramani. Aujik tanaw na amo hanjin na se hay besaray ni. Mana tawri ba se? Hanjin na bataliro dawangam. Tazaba mangan ki bani mana. Ay mase pasanaloy na rami.
ꯑꯃꯨꯔꯛ ꯁꯣꯏꯕꯅꯦ ꯍꯥꯏꯔꯗꯤ ꯃꯤꯁꯇꯦꯛꯅꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯏꯔꯛꯑꯒꯕꯨ ꯃꯤꯁꯇꯦꯛꯅꯦ ꯍꯥꯏꯅꯤꯡꯒꯗ꯭ꯔꯅꯦ ꯍꯦꯕꯤꯠ ꯑꯣꯏꯒꯗꯣꯏꯅꯦ ꯃꯥꯒꯤ ꯍꯦꯕꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯀꯥꯡꯂꯨꯞ ꯈꯤꯍꯟꯕꯗꯨꯗꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯦ ꯃꯥꯁꯨ ꯃꯇꯝꯗꯨꯗꯗꯤ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯇꯥꯍꯜꯂꯦ ꯃꯣꯅꯥꯅ ꯍꯥꯏꯕꯗꯗꯤ ꯆꯦ ꯁꯥꯂꯤꯅꯤꯁꯦ ꯑꯗꯨꯝꯗꯤ ꯐꯩ ꯍꯥꯏꯌꯦ ꯐꯩꯌꯦ ꯃꯕꯨꯛ ꯇꯞꯄꯤ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯈꯪꯕꯅꯦ ꯀꯥ ꯍꯦꯟꯅ ꯎꯁꯤꯟꯕ ꯍꯦꯟꯃꯟꯗꯅ ꯐꯠꯇꯕ ꯃꯥꯏꯀꯩꯗ ꯄꯨꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯁꯣꯏꯔꯛꯄꯗꯨꯅꯅꯦ ꯃꯥꯒ ꯑꯩꯒꯒꯤ ꯃꯔꯤꯁꯨ ꯆꯥꯏꯊꯈ꯭ꯔꯤꯁꯦ ꯐꯖꯅ ꯍꯥꯏꯅꯔꯒ ꯑꯃꯨꯛ ꯂꯣꯏꯅꯕꯗꯤ ꯆꯦ ꯁꯥꯂꯤꯅꯤꯗꯁꯨ ꯆꯥꯟꯁ ꯑꯃꯗꯤ ꯄꯤꯕꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯥꯁꯨ ꯄꯥꯛ ꯍꯦꯛ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯀꯣꯏꯅꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯅꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ ꯂꯤꯡꯖꯦ ꯅꯨꯡꯁꯤꯕꯗꯤ ꯑꯃꯈꯛꯅꯦ ꯃꯁꯛ ꯃꯥꯟꯅꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯥꯒ ꯂꯣꯏꯅꯔꯤꯉꯩ ꯃꯇꯝꯗ ꯐꯪꯈꯤꯕ ꯅꯨꯡꯁꯤꯕꯗꯣ ꯀꯔꯝꯕ ꯁꯛꯂꯣꯟꯅꯣ ꯑꯩ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯤꯅꯨꯡꯁꯤ ꯑꯣꯏꯗꯣꯏꯖꯥꯠꯂꯥ ꯗꯥꯅ ꯋꯥꯗꯣ ꯌꯥꯝ ꯂꯨꯅ ꯈꯟꯖꯤꯟꯈ꯭ꯔꯦ ꯅꯨꯡꯁꯤꯕꯒ ꯃꯤꯅꯨꯡꯁꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏꯌꯦ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯑꯩꯅ ꯅꯨꯡꯁꯤꯕꯅꯦ ꯈꯟꯅ ꯂꯣꯏꯅꯈꯤꯕ ꯑꯣꯏꯔꯝꯂꯗꯤ ꯀꯝꯗꯧꯕ ꯑꯗꯨꯃꯛꯅ ꯃꯁꯛ ꯈꯪꯕ ꯉꯝꯈꯤꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯗꯥꯋꯥꯉꯝ ꯀꯩꯗꯧꯔꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯂꯨꯅ ꯈꯟꯖꯤꯜꯂꯤꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯩꯅꯕꯤꯅꯦ ꯇꯥꯟꯖꯥꯗꯨꯗ ꯑꯣꯃꯦꯛꯁꯀꯤ ꯀꯣꯜ ꯂꯥꯛꯏ ꯏꯇꯥꯎ ꯕꯦꯛ ꯁ꯭ꯇꯦꯖꯀꯤꯗ ꯕꯦꯛ ꯄꯥꯏꯔꯣ ꯁꯣꯒ ꯍꯣꯏ ꯑꯇꯩꯗꯤ ꯌꯥꯔꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯤꯡꯖꯦꯜꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯂꯤꯡꯖꯦꯜ ꯊꯣꯛꯑꯁꯦ ꯑꯅꯤꯗꯣ ꯄꯥꯔꯀꯤꯡꯒꯤ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯣꯃꯦꯛꯁꯀ ꯃꯣꯅꯥꯀꯁꯨ ꯂꯩꯔꯝꯃꯤ ꯅꯈꯣꯏꯅꯤ ꯆꯠꯃꯤꯟꯅꯔꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯋꯥꯉꯝ ꯂꯤꯡꯖꯦꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯒꯥꯔꯤꯗꯨ ꯀꯥꯈꯠꯂꯤ ꯃꯣꯅꯥꯒ ꯆꯠꯂꯒꯦ ꯌꯥꯔꯅꯤꯌꯦ ꯋꯥꯉꯝ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯗꯨꯅ ꯑꯣꯃꯦꯛꯁꯇ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯗꯥ ꯗꯤꯅꯦꯁꯇꯒꯤ ꯆꯦ ꯑꯃꯇ ꯂꯧꯔꯛꯈꯤꯒꯦ ꯒꯦꯠꯇ ꯂꯩꯔꯝꯃꯨ ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ ꯃꯣꯅꯥꯒ ꯂꯤꯡꯖꯦꯜꯒ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯔꯊꯗꯨ ꯈꯪꯂꯗꯨꯅ ꯑꯣꯃꯦꯛꯁꯅ ꯍꯥꯏꯔꯛꯏ ꯇꯦꯟꯁꯟ ꯂꯩꯔꯒ ꯑꯁꯥꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯁꯦ ꯇꯧꯅꯨ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯁꯥꯎꯔꯗꯤ ꯋꯥ ꯉꯥꯡꯅꯕ ꯈꯔ ꯋꯥꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯗꯥ ꯑꯣꯃꯦꯛꯁ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯂꯤꯡꯖꯦꯜ ꯀꯥꯈꯠꯂꯣ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯑꯣꯃꯦꯛꯁꯁꯨ ꯊꯧꯗꯣꯛꯈ꯭ꯔꯦ ꯂꯤꯡꯖꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯣꯅꯥꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯀꯥꯈꯠꯂꯝꯃꯣ ꯆꯥ ꯂꯣꯜꯂꯛꯀꯦ ꯆꯥ ꯂꯥꯏꯔꯤ ꯏꯕꯦꯝꯃ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯒꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩ ꯋꯥꯔꯤꯅꯣ ꯗꯥꯋꯥꯉꯝꯒ ꯆꯦ ꯁꯥꯂꯤꯅꯤꯒꯒꯤ ꯋꯥꯔꯤꯅꯦ ꯈꯪꯗꯦꯕꯣ ꯂꯤꯡꯖꯦꯜ ꯑꯩ ꯗꯥꯋꯥꯉꯝꯗꯣ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯉꯁꯥꯏ ꯑꯍꯥꯟꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯗꯤ ꯊꯥꯖꯅꯤꯡꯉꯝꯕꯅꯦ ꯌꯥꯝ ꯍꯥꯎꯇꯅ ꯉꯥꯡꯗ꯭ꯔꯅꯦ ꯆꯦ ꯁꯥꯂꯤꯅꯤꯗ ꯇꯥꯕ ꯍꯩꯕ ꯉꯝꯗꯦ ꯑꯗꯣ ꯅꯪꯒ ꯗꯥꯋꯥꯉꯝꯒ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯦ ꯁꯥꯂꯤꯅꯤꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯗꯅ ꯑꯗ ꯗꯥ ꯑꯣꯃꯦꯛꯁꯅ ꯋꯥꯔꯤ ꯂꯤꯔꯛꯄꯅꯦ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯆꯦ ꯁꯥꯂꯤꯅꯤꯗꯣ ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯦꯕꯣ ꯑꯩ ꯀꯩꯗꯧꯏꯅꯣ ꯆꯦ ꯁꯥꯂꯤꯅꯤꯅ ꯍꯥꯏꯔꯒ ꯂꯣꯏꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯅꯤꯗꯣ ꯗꯥꯋꯥꯉꯝꯗꯤ ꯁ꯭ꯇꯦꯟ ꯐꯖꯅ ꯇꯧꯖꯩ ꯍꯥꯏ ꯑꯗ ꯁꯥꯂꯤꯅꯤꯅ ꯈꯪꯗꯦ ꯃꯔꯛꯇ ꯊꯣꯛ ꯊꯥꯛ ꯇꯧꯔ ꯃꯥꯜꯂꯦ ꯏꯖꯠ ꯃꯥꯡꯕ ꯌꯥꯕꯒꯤ ꯐꯤꯕꯝꯒ ꯌꯧꯅꯩ ꯍꯥꯏꯅꯦ ꯑꯗꯒꯤ ꯗꯥꯋꯥꯉꯝ ꯁꯥꯎꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦꯕꯣ ꯑꯗꯨꯒꯅꯦ ꯗꯥꯋꯥꯉꯝꯁꯦ ꯃꯃꯥ ꯃꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯉꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯅ ꯆꯍꯤ 2ꯃꯨꯛ ꯁꯨꯕꯩ ꯑꯗꯨꯋꯥꯏꯗ ꯄꯨꯟꯅ ꯂꯩꯈꯤꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝꯕꯒ ꯃꯣꯏ ꯑꯅꯤꯗꯪ ꯂꯩ ꯍꯥꯏꯌꯦ ꯉꯁꯤ ꯋꯥꯉꯝꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯤꯅꯨꯡꯁꯤꯅꯦ ꯍꯥꯏꯕꯗꯣ ꯆꯨꯝꯂꯕ꯭ꯔꯥ ꯈꯜꯂꯛꯏ ꯀꯩꯅꯣ ꯑꯃꯨꯛ ꯃꯪꯉꯤꯗꯨꯅ ꯃꯣꯅꯥ ꯗꯥꯋꯥꯉꯝꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯏꯔꯣ ꯄ꯭ꯔꯄꯣꯁꯃꯛꯅꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯀꯟꯐꯦꯁꯟ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯅꯪ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯈꯪꯗꯗꯤ ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯃꯑꯣꯡꯗꯣ ꯑꯗꯨꯝ ꯈꯪꯉꯤꯀꯣ ꯅꯪꯁꯨ ꯏꯪꯒꯤꯠꯇꯤ ꯄꯤꯔꯤꯅꯦ ꯍꯥ ꯇꯧꯅꯨꯀꯣ ꯐꯠꯇꯦ ꯌꯥꯒꯦ ꯍꯥꯏꯔꯁꯨ ꯗꯥ ꯍꯦꯟꯊꯣꯏꯕꯒ ꯋꯥꯔꯤꯗꯣ ꯍꯥꯟꯅ ꯅꯥꯈꯩ ꯁꯦꯡꯅꯈꯣꯕ ꯍꯤ ꯑꯅꯤ ꯇꯣꯡꯒꯦ ꯈꯟꯖꯅꯨ ꯀꯔꯥꯡ ꯁꯦꯒꯥꯏꯔꯒ ꯇꯣꯛꯆꯖꯅꯤ ꯑꯃꯁꯨ ꯐꯪꯗ ꯇꯧꯅꯨ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤꯁꯦ ꯅꯪ ꯑꯗꯨꯝ ꯂꯤꯔꯒꯦꯔꯥ ꯑꯩ ꯀꯩꯝ ꯍꯥꯏꯔꯔꯣꯏꯒꯦ ꯌꯥꯔꯕꯣ ꯗꯥꯋꯥꯉꯝ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯧꯅꯨꯍꯦ ꯏꯕꯦꯝꯃ ꯅꯪ ꯍꯥꯏꯔꯛꯑꯣꯍꯦ ꯗꯥ ꯍꯦꯟꯊꯣꯏꯒ ꯂꯣꯏꯅꯩ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯅꯪꯅ ꯍꯥꯏꯔꯣ ꯂꯤꯡꯖꯦꯜꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯦ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯃꯣꯅꯥ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯁꯤꯡꯕ ꯃꯤꯅꯤꯀꯣ ꯗꯥꯋꯥꯉꯝꯁꯦ ꯂꯤꯡꯖꯦꯜ ꯈꯪꯗꯦꯗ ꯗꯥ ꯍꯦꯟꯊꯣꯏꯕꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯏ ꯃꯑꯣꯡꯗꯨꯗꯤ ꯏ ꯐꯖꯅ ꯀꯥꯏ ꯅꯪ ꯃꯉꯣꯟꯗ ꯂꯩꯔꯁꯨ ꯋꯥꯅꯤꯕꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯃꯣꯅꯥ ꯅꯪ ꯀꯩ ꯄꯥꯝꯃꯤꯅꯣ ꯗꯥ ꯍꯦꯟꯊꯣꯏꯕꯒ ꯑꯗꯨꯝ ꯂꯣꯏꯅꯒꯦ ꯍꯥꯏꯔꯣ ꯑꯩꯅ ꯄꯥꯝꯕꯁꯨ ꯊꯥꯖꯕꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯆꯅꯩꯅꯔꯒ ꯆꯠꯄꯗꯧꯅ ꯇꯧꯔꯦ ꯃꯔꯤꯁꯦ ꯑꯩꯒ ꯗꯥꯋꯥꯉꯝꯒ ꯅꯛꯁꯤꯟꯅꯈ꯭ꯔꯤꯁꯦ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯃꯣꯅꯥ
ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯋꯥꯉꯝꯅ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯛꯆꯔꯛꯏꯗ꯫ ꯊꯕꯛ ꯇꯧꯕꯗ ꯅꯨꯄꯥ ꯊꯤꯅ ꯊꯣꯛꯏ ꯀꯩꯅꯣ? ꯉꯥꯡꯗꯕ ꯋꯥꯗꯨ ꯈꯛ ꯖꯞ ꯉꯥꯡꯉꯤ꯫ ꯊꯕꯛ ꯇꯧꯕꯗꯁꯨ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯦꯟ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯇꯧꯗ꯭ꯔꯣ? ꯈꯪꯗꯦ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ꯫ ꯅꯪꯒꯤ ꯗꯤꯁꯤꯖꯟꯗꯣ ꯌꯦꯡꯉꯁꯦ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯗꯥ ꯍꯦꯟꯊꯣꯏꯕꯒ ꯂꯣꯏꯅꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯅꯪ ꯈꯛꯇꯪ ꯑꯣꯏꯅ ꯋꯥꯔꯒ ꯇꯣꯛꯇꯧ ꯃꯥꯜꯂꯦ꯫ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯗ ꯃꯣꯅꯥ꯫ ꯋꯥꯔꯤ ꯐꯖꯅ ꯑꯝꯇ ꯁꯥꯟꯅꯊꯣꯛꯑꯣ, ꯑꯗꯨꯒ ꯀꯔꯤ ꯀꯃꯥꯏ ꯇꯧꯕꯗꯣ ꯈꯟꯅꯔꯁꯦ꯫ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ, ꯊꯦꯡꯈ꯭ꯔꯦ꯫ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ꯫ ꯏꯃꯥꯅꯁꯨ ꯅꯪꯒꯤꯅꯦꯅ ꯀꯣꯕꯤ ꯈꯥꯛꯏꯕꯅꯦ, ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯣ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯋꯥꯉꯝ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯔꯦꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯂꯧꯊꯒꯗꯕ ꯄꯣꯠꯇꯨ ꯂꯧꯊꯣꯛꯏ꯫ ꯒ꯭ꯂꯥꯁꯇꯨ ꯏꯟꯁꯤꯟꯒꯦ ꯇꯧꯕꯒ ꯂꯤꯡꯖꯦꯜꯗ ꯄꯤꯒꯦ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯇꯦꯗꯤ ꯕꯤꯌꯔꯒꯤ ꯀꯤꯆꯦꯟꯗꯨꯒ ꯗꯥꯏꯔꯤꯗꯨꯒ ꯎꯔꯛꯏ꯫ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ, ꯗꯥꯏꯔꯤꯗꯨ ꯂꯧꯊꯔꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯗꯁꯕꯤꯟꯗꯨꯗ ꯊꯥꯗꯈꯤ꯫ ꯑꯗꯨꯒ ꯒ꯭ꯂꯥꯁꯇꯨ ꯆꯤꯡꯁꯤꯜꯂꯝꯂꯒ ꯇꯦꯕꯜꯗꯨꯗ ꯐꯝꯊꯈ꯭ꯔꯦ꯫ ꯐꯣꯟꯗꯨ ꯂꯧꯔꯗꯨꯅ ꯑꯣꯃꯦꯛꯁꯇ ꯀꯣꯜ ꯇꯧꯔꯤ꯫ 2017ꯒꯤ ꯂꯝꯐꯦꯜꯄꯥꯠꯀꯤ ꯀꯦꯠꯁꯃꯦꯟ ꯑꯦꯔꯤꯌꯥ ꯍꯣꯠꯈꯤꯕꯒꯤ ꯗꯇꯥꯗꯣ ꯂꯩꯔꯗꯤ ꯁꯤꯌꯔ ꯑꯝꯇ ꯇꯧꯔꯛꯑꯣ꯫ ꯂꯦꯞꯇꯣꯞꯇ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦꯀꯣ꯫ ꯊꯨꯔꯣ, ꯑꯩ ꯉꯥꯏꯔꯦ꯫ ꯊꯝꯃꯦ꯫ ꯉꯥꯏꯈꯨꯋꯣ꯫ ꯀꯩꯅꯣ? ꯑꯗꯨꯝ ꯄꯥꯏꯌꯣ, ꯑꯩ ꯌꯦꯡꯒꯦ, ꯋꯥꯔꯤꯁꯨ ꯁꯥꯁꯦ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯅꯪ ꯅꯁꯥꯗꯣ ꯀꯩꯝ ꯇꯧꯗ꯭ꯔꯣ? ꯀꯩꯗꯧꯗꯧꯔꯤꯒꯦ? ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ, ꯁꯥꯂꯤꯅꯤꯅ ꯃꯔꯣꯜ ꯑꯃ ꯀꯩꯅꯣ ꯈꯪꯗꯦ, ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯐꯤꯡꯕꯅꯦ, ꯅꯣꯏ ꯃꯑꯣꯡꯗꯣ ꯑꯩꯗꯤ ꯃꯤꯍꯨꯜꯒ ꯌꯧꯔꯨꯔꯕꯅꯦ꯫ ꯃꯥꯃꯨ ꯏꯀꯥꯏ ꯈꯪꯗꯕ ꯃꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤꯍꯦ꯫ ꯐꯅꯁꯨ ꯌꯥꯝꯅ ꯍꯥꯏ, ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ, ꯀꯔꯤ ꯃꯥꯏꯗꯥꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯅꯣ ꯏꯇꯥꯎ, ꯅꯨꯡꯁꯤꯕꯁꯦ ꯉꯥꯎꯕꯅꯤꯀꯣ꯫ ꯃꯥꯅꯗꯤ ꯅꯪꯒꯤ ꯑꯦꯇꯦꯟꯁꯟ ꯄꯥꯝꯃꯦ, ꯅꯪꯅ ꯂꯤꯡꯖꯦꯜꯗ ꯉꯥꯎ ꯂꯩꯔꯦ꯫ ꯑꯗꯨꯅ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯗꯒꯤ ꯋꯥ ꯖꯥꯠ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯌꯥꯔꯦꯗ ꯏꯇꯥꯎ, ꯐꯅꯌꯥꯝ ꯉꯥꯎꯔꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯋꯥ, ꯍꯥꯏꯕ ꯌꯥꯗꯕ ꯋꯥ ꯂꯩꯕꯅꯦ, ꯑꯗꯨ ꯈꯪꯗꯦꯅꯦ꯫ ꯉꯥꯎꯕꯩꯅꯦ ꯈꯪꯗ꯭ꯔꯤꯗꯣ꯫ ꯇꯥꯅꯤꯡꯗꯦꯗ, ꯉꯥꯎꯁꯤꯟꯅꯩꯅꯦ ꯃꯥꯒꯤꯗꯣ꯫ ꯇꯁꯦꯡꯅ ꯉꯥꯎꯕ ꯑꯣꯏꯔꯗꯤ ꯏꯀꯥꯏ ꯈꯪꯗꯧꯅꯦ꯫ ꯋꯥꯁꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯁꯥꯂꯤꯅꯤꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯕ꯭ꯔꯥ ꯈꯟꯕꯅꯦ, ꯈꯨꯠ ꯑꯣꯟꯊꯣꯔꯛꯄꯒ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯑꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯇꯥꯟꯖꯥꯗꯨꯗ ꯂꯤꯡꯖꯦꯜꯒꯤ ꯀꯣꯜ ꯋꯦꯇꯤꯡ ꯆꯪꯉꯛꯏ꯫ ꯋꯥꯉꯝ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩ꯫ ꯈꯨꯝꯃꯛꯇꯕꯗꯨꯗ ꯑꯣꯃꯦꯛꯁꯅ ꯀꯧꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ, ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯗꯨꯅ? ꯂꯤꯡꯖꯦꯜꯒꯤ ꯀꯣꯜ ꯋꯦꯇꯤꯡ ꯆꯪꯉꯛꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣ, ꯑꯗꯨꯗꯤ ꯊꯝꯃꯒꯦ꯫ ꯌꯥꯅꯤ, ꯃꯥ ꯊꯝꯈ꯭ꯔꯦ꯫ ꯑꯣꯃꯦꯛꯁ ꯈꯤꯇꯪ ꯉꯛꯆꯥꯅꯩ꯫ ꯅꯍꯥꯟꯈꯩꯗꯤ ꯂꯤꯡꯖꯦꯜꯒꯤ ꯀꯣꯜꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯣꯏꯔꯁꯨ ꯐꯠ ꯀꯛꯊꯠꯄꯤꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯕꯅꯤ꯫ ꯉꯁꯤ ꯌꯥꯝ ꯅꯦꯅꯥ ꯇꯥꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯑꯣꯃꯦꯛꯁ ꯇꯞꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯔꯤꯌꯦꯛꯁꯟꯗꯨꯁꯨ ꯀꯩꯅꯣ ꯍꯪꯒꯦ ꯈꯜꯂꯝꯃꯤꯅꯦ꯫ ꯅꯣꯏꯅꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯩꯅꯣ? ꯀꯩꯁꯨ ꯍꯥꯏꯅꯗꯦꯗ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯃꯤ ꯈꯪꯅꯕ ꯂꯩꯔꯤꯗꯨꯗꯕꯨ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣꯗ? ꯅꯍꯥꯟꯈꯩꯗꯤ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ? ꯈꯪꯉꯦ, ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯗꯨꯗ ꯃꯨꯚ ꯑꯣꯟ ꯇꯧꯅꯔꯕꯣꯏ ꯈꯜꯂꯨꯕꯅꯦ꯫ ꯑꯗꯨꯒꯗꯤ ꯉꯁꯥꯏ ꯐꯣꯟꯒ ꯇꯧꯔꯛꯑꯦ꯫ ꯑꯁ, ꯃꯥꯁꯨꯕ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯑꯗꯨꯗꯤ? ꯀꯥꯗꯦꯗ, ꯑꯩꯅ ꯂꯥꯟꯕꯅꯦ, ꯑꯩꯅ ꯁꯣꯏꯕꯅꯦ꯫ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯧꯗꯕ ꯑꯩꯅ ꯂꯥꯟꯕꯅꯦ꯫ ꯑꯩ ꯃꯉꯣꯟꯗ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯨꯗꯤ ꯍꯥꯏꯈ꯭ꯔꯦ, ꯌꯥꯎꯁꯨ ꯍꯥꯏꯗꯦ, ꯖꯁ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨ ꯈꯛ ꯍꯥꯏꯕꯅꯦ꯫ ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯃꯤꯗꯨꯒ ꯐꯖꯅ ꯑꯗꯨꯝ ꯂꯣꯏꯅꯧ ꯈꯣꯠꯅꯧꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥ ꯏꯇꯥ, ꯊꯤꯅ ꯅꯩ ꯍꯥꯏꯕ, ꯃꯩ ꯇꯥꯔꯦꯕ ꯋꯥꯔꯤꯁꯦ, ꯊꯤꯅ ꯂꯦꯝꯃꯦ ꯀꯩꯅꯣ꯫ ꯑꯗꯅꯦ ꯍꯥꯏꯔꯛꯇꯣꯏꯁꯦ꯫ ꯍꯥꯏꯔꯤꯃꯛꯇꯗ ꯍꯥꯏꯗꯣꯏꯅꯦ, ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ, ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯍꯥꯏꯁꯤꯅꯤ꯫ ꯊꯝꯃꯣ ꯌꯥꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒ ꯀꯣꯜ ꯂꯣꯛꯇ ꯆꯪꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯏ꯫ ꯀꯣꯜ ꯋꯦꯇꯤꯡ ꯂꯩꯔꯝꯃꯤ꯫ ꯋꯥꯉꯝ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯤꯡꯖꯦꯜ ꯍꯦꯟꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯀꯦꯊꯣꯏ, ꯅꯪꯁꯦ ꯌꯥꯝ ꯍꯣꯡꯉꯦꯀꯣ꯫ ꯍꯣꯡꯗꯦꯗ, ꯗꯥ ꯍꯦꯟꯊꯣꯏꯅ ꯄꯜ ꯈꯥꯔꯒ ꯌꯦꯡꯉꯛꯄ ꯑꯣꯏꯕꯅ ꯍꯣꯡꯕ ꯃꯥꯟꯕꯩ ꯋꯥꯅꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯀꯦꯊꯣꯏ? ꯃꯤꯉꯣꯟꯗ ꯋꯥꯔꯧꯅꯕꯒꯤ ꯏꯊꯤꯛꯀ ꯂꯩꯖꯗꯦꯗ꯫ ꯑꯩ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯀꯩꯝ ꯍꯥꯏꯅꯨꯗ, ꯍꯥꯏꯗꯕꯅꯁꯨ ꯐꯩ꯫ ꯍꯥꯏꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯩꯉꯣꯟꯗ ꯄꯦꯟꯗ꯭ꯔꯤꯁꯦ ꯀꯩꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯣ꯫ ꯀꯗꯥꯏꯋꯥꯏꯗꯒꯤ ꯍꯧꯔꯛꯑꯣ ꯍꯥꯏꯅꯣ? ꯏꯃꯥꯅ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯒꯤ ꯍꯧꯔꯛꯎꯔꯥ? ꯅꯠꯇ꯭ꯔꯒꯅ ꯆꯪꯉꯝꯗꯥꯏꯗꯨꯗꯒꯤ ꯍꯧꯔꯛꯑꯣ ꯍꯥꯏꯔꯣ? ꯃꯣꯅꯥꯒꯤ ꯃꯇꯥꯡꯗꯒꯤ ꯍꯧꯔꯛꯄꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯃꯣꯅꯥꯒꯤ ꯀꯩ ꯃꯇꯥꯡꯅꯣ ꯍꯥꯏꯁꯦ? ꯃꯥꯗꯤ ꯀꯩꯒꯤꯅꯣ? ꯀꯥꯎꯕ ꯉꯝꯃꯤꯗꯨꯁꯨ ꯌꯥꯝ ꯐꯩꯌꯦ꯫ ꯑꯩꯈꯣꯏꯁꯤꯅ ꯄꯨꯛ ꯐꯠꯇꯕ ꯍꯦꯟꯃꯟꯕꯩꯔꯥ ꯀꯩꯅꯣ? ꯁꯨꯀꯥꯎ ꯍꯦꯛ ꯀꯥꯎꯗꯦ꯫ ꯑꯗꯨꯅ ꯏꯊꯟꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯍꯦꯟꯊꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫
ꯃꯣꯅꯥꯗ ꯁꯥꯈꯤꯕ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒꯤꯗꯤ ꯂꯥꯟꯅ ꯈꯟꯅꯨ ꯀꯦꯊꯣꯏ, ꯋꯥꯔꯤꯗꯣ ꯅꯪꯉꯣꯟꯗ ꯄꯥꯛ ꯍꯦꯛ ꯍꯧꯗꯣꯛꯄ ꯉꯝꯗꯕꯒꯤꯅꯤ꯫ ꯃꯣꯅꯥꯗꯗꯤ ꯉꯝꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯦ ꯃꯤꯇꯣꯞꯅꯤꯅ ꯋꯥꯗꯣ ꯍꯧꯗꯣꯛꯄ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ? ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅ ꯍꯥꯏꯗꯕꯅꯤ꯫ ꯋꯥꯔꯤꯗꯨꯗꯒꯤ ꯗꯥ ꯍꯦꯟꯊꯣꯏꯅ ꯂꯣꯠꯁꯤꯟꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ꯫ ꯗꯗꯥ, ꯑꯩꯁꯦ ꯁꯨꯝ ꯏꯟꯊꯣꯔꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯑꯁꯨꯝ ꯏꯟꯊꯣꯔꯛꯄꯗꯨꯅ ꯄꯟꯈꯩꯗꯣ ꯌꯧꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯂꯥꯞꯅ ꯂꯩꯈ꯭ꯔꯣ ꯍꯥꯏꯒꯦ ꯈꯜꯂꯤꯔꯣ? ꯑꯩ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯀꯦꯊꯣꯏ? ꯑꯗꯨꯛ ꯌꯥꯝ ꯄꯥꯡꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ? ꯅꯪꯒꯤ ꯄꯥꯡꯗꯕꯅ ꯇꯧꯗꯨꯅꯅꯦ ꯉꯁꯤ ꯅꯛꯅ ꯂꯩꯔꯤꯕ ꯅꯪꯁꯦ ꯏꯐꯝꯗꯒꯤ ꯂꯥꯞꯍꯟꯈꯤꯕꯁꯨ꯫ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟꯁꯦ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕ ꯗꯥ ꯍꯦꯟꯊꯣꯏ? ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯐꯤꯕꯝꯗꯣ ꯁꯤ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯗꯤꯁꯤꯖꯟ ꯂꯧꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤꯁꯨ ꯐꯤꯕꯝꯁꯤꯅꯅꯦ꯫ ꯆꯅꯩꯅꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯔꯣ ꯄꯥꯝꯃꯤꯁꯦ? ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ, ꯍꯟꯗꯣꯛꯄꯁꯨ ꯉꯝꯗ, ꯃꯔꯛꯇ ꯍꯥꯏꯔꯒ ꯂꯩꯕꯁꯤꯔꯣ ꯗꯥ ꯍꯦꯟꯊꯣꯏꯅ ꯄꯥꯝꯃꯤꯁꯦ? ꯑꯩꯒꯤ ꯃꯑꯣꯡꯁꯤꯅ ꯅꯪꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯕ꯭ꯔꯥ ꯀꯦꯊꯣꯏ? ꯏꯃꯣꯁꯟ ꯑꯣꯏꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯣꯏꯕ ꯌꯥꯗꯧꯕꯗꯣ ꯀꯩꯅꯣ ꯈꯟꯅꯁꯦ ꯍꯥꯏꯕꯅꯦ ꯗꯗꯥ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯅꯩꯅꯔꯒ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯪꯅ ꯗꯥꯋꯥꯡ ꯑꯃ ꯍꯥꯏꯕꯗꯣ ꯃꯤ ꯐꯕꯗꯤ ꯃꯥꯜꯂꯦ, ꯐꯕ꯭ꯔꯥ ꯀꯦꯊꯣꯏ? ꯑꯁ, ꯀꯗꯣꯝꯗꯩꯅꯣ ꯑꯃꯨꯛ ꯀꯣꯠꯁꯤꯜꯂꯛꯏꯁꯤꯕꯣ? ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯑꯣꯏꯍꯟꯅꯤꯡꯉꯦ꯫ ꯑꯩꯒ ꯂꯣꯏꯅꯕꯗ ꯅꯪ ꯌꯥꯝ ꯋꯥꯗꯧꯕ ꯑꯣꯏꯔꯗꯤ ꯑꯇꯣꯞꯄ ꯅꯪꯕꯨ ꯇꯁꯦꯡꯅ ꯈꯟꯕꯤꯕ ꯃꯤ ꯑꯃꯒ ꯂꯣꯏꯅꯈ꯭ꯔꯒꯦꯔꯥ ꯀꯦꯊꯣꯏ? ꯍꯦꯟꯊꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯤꯡꯖꯦꯜ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕꯗ ꯁꯥꯎꯔꯝꯕ ꯃꯥꯅ ꯉꯁꯤ ꯇꯔꯥꯏꯅ ꯃꯤꯒ ꯂꯣꯏꯅꯈ꯭ꯔꯣ ꯍꯥꯏꯔꯤ꯫ ꯂꯤꯡꯖꯦꯜ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ, ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯄꯤꯗꯨꯁꯨ ꯇꯞꯅ ꯁꯤꯡꯊꯔꯛꯏ꯫ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯝꯃꯒꯦ꯫ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯂꯤꯡꯖꯦꯜ꯫ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕꯗꯧꯅ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤ꯫ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯪ ꯑꯣꯏꯔꯝꯃꯕꯗꯤ ꯐꯅꯤ ꯈꯟꯖꯈꯤ꯫ ꯐꯣꯟꯗꯣ ꯑꯃꯨꯛ ꯇꯧꯁꯤꯔ ꯈꯟꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯁꯨ ꯉꯝꯈꯤꯗꯦ꯫ ꯃꯣꯅꯥꯗ ꯀꯣꯜ ꯇꯧꯁꯤꯔ ꯈꯜꯂꯤ, ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯒꯗꯣꯏꯁꯦ? ꯍꯥꯏꯐꯝ ꯈꯪꯗꯦ, ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯃꯝꯕꯇꯅ ꯀꯨꯞꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯈꯤ꯫ ꯋꯥꯈꯜ ꯃꯥꯁꯨ ꯐꯛꯆꯤꯟꯈꯤ, ꯊꯧꯅꯥ ꯃꯥꯁꯨ ꯂꯣꯠꯈ꯭ꯔꯦ, ꯊꯃꯣꯏ ꯃꯥꯁꯨ ꯁꯣꯟꯊꯔꯛꯏ꯫ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯅꯧꯊꯔꯕ꯭ꯔꯥ? ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯕ ꯃꯤꯠꯁꯅ ꯑꯅꯤꯗꯨꯁꯨ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯞꯅ ꯁꯤꯡꯊꯔꯛꯂꯤ꯫ ꯁꯣꯝꯗ ꯍꯦꯟꯊꯣꯏꯕꯗꯤ ꯀꯝꯗꯧꯔꯤ? ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯈꯟꯖꯔꯛꯏ꯫ ꯇꯁꯦꯡꯅ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ? ꯂꯤꯡꯖꯦꯜꯅ ꯃꯉꯣꯟꯗ ꯀꯔꯤ ꯈꯜꯂꯝꯅꯤ? ꯑꯃꯨꯛꯁꯨ ꯈꯟꯅꯤꯡꯕ ꯈꯜꯂꯁꯅꯨ ꯈꯟꯈꯤ꯫ ꯑꯣꯏꯕ ꯌꯥꯔꯔꯣꯏꯗꯕ ꯃꯔꯤꯗꯨꯅ ꯂꯤꯡꯖꯦꯜꯕꯨ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯗꯨꯗꯤ ꯃꯥ ꯄꯥꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯇꯁꯦꯡꯅ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯆꯔꯥꯡꯅꯔꯛꯏ꯫ ꯀꯞꯁꯨ ꯀꯞꯅꯤꯡ, ꯀꯞꯊꯣꯛꯄꯁꯨ ꯉꯝꯗ ꯃꯁꯥꯗꯨ ꯌꯥꯝ ꯋꯥꯅ ꯈꯪꯒꯠꯂꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯦꯟꯊꯣꯅꯤꯅ ꯀꯧꯔꯛꯏ꯫ ꯍꯦꯟꯊꯣꯏꯕ, ꯍꯦꯟꯁꯅꯥꯒꯤ ꯀꯣꯜ ꯂꯥꯛꯏꯅꯦ꯫ ꯍꯦꯟꯊꯣꯏꯕ ꯐꯣꯟꯗꯨ ꯂꯧꯔꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯏꯆꯟ, ꯐꯣꯟꯗꯨ ꯋꯦꯇꯤꯡ ꯑꯗꯨꯝ ꯂꯩꯗꯨꯕꯨ ꯀꯩꯅꯣ? ꯁꯣꯝꯗ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯕꯒꯤꯅꯦ꯫ ꯀꯩ ꯂꯩꯔꯒꯦ? ꯋꯥ ꯑꯝꯇ ꯇꯝꯒꯦ ꯇꯧꯕꯅꯦ꯫ ꯀꯩ ꯋꯥꯅꯣ? ꯉꯁꯥꯏ ꯏꯃꯥꯒꯤ ꯗꯣꯛꯇꯔ ꯆꯠꯂꯨꯌꯦ꯫ ꯒꯣꯜ ꯕ꯭ꯂꯦꯗꯔꯗꯣ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏ꯫ ꯀꯤꯗꯅꯤꯗꯁꯨ ꯅꯨꯡ ꯑꯃꯨꯛ ꯁꯧꯒꯠ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯆꯟ? ꯈꯪꯗꯦ ꯗꯗꯥ, ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ꯫ ꯏꯃꯥꯅꯗꯤ ꯗꯗꯥꯗ ꯍꯥꯏꯅꯣ ꯍꯥꯏꯕꯅꯦ꯫ ꯑꯩ ꯏꯊꯟꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯕꯕꯥꯗꯤ ꯏꯃꯥꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯕꯣ? ꯕꯕꯥꯅ ꯉꯥꯡꯕꯒ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ꯫ ꯃꯨꯛꯈꯥꯏ ꯁꯅꯥ ꯑꯣꯜꯂꯤꯌꯦ꯫ ꯑꯗꯨꯅ ꯕꯕꯥꯁꯨ ꯋꯥ ꯉꯥꯡꯕ ꯇꯟꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯗꯣꯏꯅꯦ꯫ ꯑꯁ, ꯏꯃꯥꯁꯨꯕ ꯑꯅꯝ ꯀꯟꯕꯁꯦ ꯈꯔ ꯍꯜꯂꯗꯤ ꯐꯗꯧꯕꯅꯦ꯫ ꯍꯣꯏꯁꯦ, ꯑꯩ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ, ꯑꯗꯨꯒ ꯀꯔꯤ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣ ꯈꯟꯅꯔꯁꯦ꯫ ꯑꯗꯨ ꯗꯗꯥ, ꯍꯟꯗꯛ ꯄꯥꯎ ꯌꯥꯝ ꯇꯥꯏ, ꯆꯦ ꯂꯤꯡꯖꯦꯜꯕꯨꯁꯨ ꯑꯩ ꯋꯥꯔꯧꯏ꯫ ꯃꯥꯅ ꯇꯧꯔꯤꯗꯣ ꯐꯖꯃꯟꯗꯦ꯫ ꯃꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕꯅꯦ, ꯎꯁꯤꯜꯂꯨꯅꯨ꯫ ꯑꯗꯨꯒꯅꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥꯁꯨ ꯄꯉꯥꯡ ꯉꯥꯡꯒꯅꯨ꯫ ꯊꯝꯃꯣ ꯌꯥꯔꯦ꯫ ꯄꯉꯥꯡꯗ ꯉꯥꯡꯕ ꯅꯠꯇꯤꯌꯦ, ꯑꯍꯨꯕꯗꯣ ꯍꯥꯏꯕꯅꯦ꯫ ꯅꯨꯡꯉꯥꯏꯇꯦꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ꯫ ꯇꯥꯟꯖꯥ ꯉꯥꯏꯕ ꯌꯥꯝ ꯃꯥꯜꯂꯦ ꯃꯥꯏ ꯃꯑꯣꯡꯗꯣ꯫ ꯏꯆꯥ, ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ? ꯃꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯗꯨꯐꯥꯎ ꯁꯣꯛꯄ ꯌꯥꯗꯕ꯭ꯔꯣ? ꯗꯗꯥ ꯈꯛꯇꯅ ꯄꯥꯝꯃꯨꯖꯕꯅꯦ꯫ ꯃꯤꯅꯗꯤ ꯑꯗꯨ ꯎꯕꯤꯗꯤꯌꯦ ꯈꯪꯉꯕ? ꯊꯝꯃꯣ ꯌꯥꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯗꯨꯅ ꯑꯦꯟꯊꯣꯅꯤꯗ ꯄꯤꯔꯛꯏ꯫ ꯑꯦꯟꯊꯣꯅꯤ ꯍꯦꯟꯊꯣꯏꯕꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯟꯊꯣꯏꯕ, ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯉꯥꯡꯖꯔꯤꯕꯅꯤ꯫ ꯑꯩ ꯂꯤꯡꯖꯦꯜꯕꯨ ꯋꯥꯔꯧꯏ꯫ ꯑꯩ ꯂꯥꯜꯂꯤ, ꯑꯩ ꯏꯁꯥꯅ ꯌꯥꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯅ ꯂꯥꯜꯂꯕꯁꯨ ꯑꯩꯃꯛ ꯂꯩꯅ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯅꯛꯁꯤꯟꯅꯕꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫
ꯂꯥꯜꯂꯦ ꯍꯥꯏꯕꯗꯨꯅ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯕꯅꯤ ꯂꯤꯡꯖꯦꯜꯒꯤ ꯃꯤꯆꯪꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯅꯪꯅ ꯄꯤꯔꯤꯕ ꯚꯥꯏꯕꯇꯣ ꯑꯗꯨꯅ ꯃꯥꯁꯨ ꯍꯣꯡꯈꯤꯕꯅꯤ ꯃꯗꯨꯗ ꯅꯪ ꯋꯥꯔꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯈꯜꯂꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯅꯁꯥꯗ ꯆꯤꯡꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯂꯤꯡꯖꯦꯜꯅ ꯇꯧꯔꯛꯑꯦ ꯈꯜꯂꯣ ꯀꯩꯅꯣ ꯅꯪ ꯈꯟꯗꯣꯏꯁꯦ ꯆꯅꯩꯅꯔꯒ ꯃꯦꯟꯃꯥꯟ ꯇꯥꯗꯕꯤꯗ ꯑꯗꯨꯝ ꯂꯩꯒꯗꯣꯏꯔꯥ ꯑꯃꯨꯛꯁꯨ ꯂꯤꯡꯖꯦꯜꯗꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯏꯇꯠ ꯇꯠꯇꯅ ꯍꯪꯉꯤꯅ ꯅꯪꯅ ꯂꯣꯠꯄ ꯅꯠꯇ꯭ꯔꯣ ꯍꯦꯟꯊꯣꯏꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯥꯔꯩꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯛꯇꯪꯗꯒꯤ ꯑꯣꯏꯔꯛꯄ ꯅꯠꯇꯦ ꯃꯃꯥꯡꯗꯒꯤ ꯊꯧꯗꯣꯛ ꯃꯆꯥꯗꯨꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯑꯗꯨꯅꯅꯦ ꯂꯤꯡꯖꯦꯜꯅ ꯁꯤꯡꯅꯕ ꯃꯥꯅ ꯍꯣꯡꯈ꯭ꯔꯤꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯤ ꯀꯦꯌꯔ ꯄꯥꯝꯕꯅꯦ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯗꯧꯕ ꯏꯃꯣꯁꯅꯦꯜ ꯁꯄꯣꯔꯠ ꯄꯤꯕ ꯉꯝꯕ ꯃꯤ ꯈꯟꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯑꯩꯈꯣꯏꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯍꯤꯟꯗꯔ ꯇꯧꯕ ꯉꯝꯕ ꯃꯤꯗꯣ ꯂꯣꯏꯅꯅꯤꯡꯗꯕ꯭ꯔꯣꯅꯦ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯅꯥꯈꯩ ꯁꯦꯡꯉꯕ ꯃꯇꯨꯡ ꯃꯥꯅ ꯀꯨꯁꯤ ꯇꯧꯈꯤꯕꯗ ꯑꯩꯅ ꯌꯦꯠ ꯇꯧꯕꯁꯨ ꯂꯩꯇꯦ ꯋꯥꯔꯤ ꯐꯅ ꯁꯥꯟꯅꯔꯁꯨ ꯅꯥꯈꯩ ꯁꯦꯡꯉꯔꯣꯏꯗꯕ ꯋꯥꯔꯤꯗꯨꯗ ꯀꯔꯤ ꯑꯅꯧꯕ ꯋꯥꯔꯤ ꯊꯣꯔꯛꯈꯤꯗꯣꯏꯅꯣ ꯆꯩꯅꯥ ꯍꯥꯞꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯑꯣꯏꯔꯣꯏꯗꯕꯒꯤ ꯃꯃꯤꯗꯨ ꯍꯦꯛ ꯎꯔꯛꯄꯗꯒꯤ ꯐꯠ ꯀꯟꯊꯠꯅꯔꯝꯃꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯂꯩꯔꯝꯃꯣꯏ ꯃꯥꯁꯨ ꯅꯪꯉꯣꯟꯗ ꯋꯥꯔꯧꯔꯝꯃꯣꯏꯗꯕꯅꯦ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯁꯤꯗ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯠꯂꯨꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯀꯥꯏꯅꯅꯤ ꯈꯪꯅ ꯈꯪꯅ ꯅꯨꯡꯁꯤꯈꯤꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅꯈꯤꯕ ꯉꯥꯛꯇꯅꯤ ꯃꯗꯨꯗ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯅꯥꯈꯩ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯣ ꯑꯗꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯂꯦꯞꯀꯦ ꯍꯥꯏꯔꯒꯅ ꯂꯦꯞꯄꯣ ꯇꯧꯔꯣ ꯅꯪꯅ ꯂꯧꯕ ꯗꯤꯁꯤꯖꯟꯗꯣ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯃꯤꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯑꯦꯟꯊꯣꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯤ ꯇꯁꯦꯡꯅ ꯃꯥ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯀꯥꯏꯅꯔꯗ꯭ꯔꯥ ꯃꯤꯠꯅ ꯑꯃꯨꯛꯇꯪ ꯆꯤꯖꯦꯠ ꯎꯏꯁꯤꯜꯂꯒ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯝꯂꯒ ꯃꯥ ꯂꯤꯡꯖꯦꯜꯒꯤꯗꯃꯛ ꯂꯦꯞꯂꯒꯦ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥ ꯃꯃꯤꯠꯇ ꯎꯔꯛꯏ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯒꯤ ꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯅꯣꯛꯆꯔꯛꯈꯤꯕ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯑꯀꯤꯕ ꯐꯥꯎꯈꯤ ꯆꯍꯤ 12-12 ꯍꯦꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯉꯨꯗ꯭ꯔꯕ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯤꯜꯂꯕ ꯃꯤꯀꯨꯞꯇ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯄꯤꯔꯥꯡ ꯑꯣꯏꯅ ꯁꯤꯟꯊꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯈꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯕ ꯍꯦꯟꯊꯣꯏꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ ꯑꯦꯟꯊꯣꯅꯤ ꯏꯉꯛ ꯉꯛꯅ ꯍꯦꯟꯊꯣꯏꯕꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯟꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯕꯁꯦ ꯁꯨꯃꯥꯏꯅ ꯋꯥꯅꯕ꯭ꯔꯣ ꯃꯥꯕꯨ ꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩ ꯀꯩꯗꯧꯋꯥꯏꯕꯅꯣ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯀꯩꯗꯧꯋꯥꯏꯕꯅꯣ ꯀꯦꯊꯣꯛꯑꯦ ꯅꯪ ꯍꯣꯡꯈꯤꯅꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯒꯦ ꯅꯪ ꯍꯣꯡꯈꯤꯅꯣ ꯀꯦꯊꯣꯛꯑꯦ ꯑꯦꯟꯊꯣꯅꯤ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯦꯟꯊꯣꯏꯕꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯇꯨ ꯃꯥꯁꯨ ꯈꯪꯉꯤ ꯀꯔꯤ ꯍꯥꯏꯅ ꯊꯦꯝꯂꯁꯤꯒꯦ ꯃꯈꯨꯠ ꯑꯗꯨꯅ ꯍꯦꯟꯊꯣꯏꯕꯒꯤ ꯂꯦꯡꯕꯥꯜꯗ ꯇꯞ ꯇꯞ ꯅꯥꯟꯕꯤꯕ ꯅꯠꯇꯅ ꯃꯥꯕꯨ ꯊꯦꯝꯅꯕ ꯋꯥꯍꯩ ꯂꯩꯔꯝꯗꯦ ꯃꯥꯅꯦ ꯃꯩꯆꯥꯛ ꯐꯪꯅꯕ ꯅꯪꯕꯨ ꯊꯦꯡꯅꯕꯅꯦ ꯊꯃꯣꯏ ꯋꯥꯅꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯦ ꯑꯩꯅ ꯄꯨꯔꯤꯕ ꯑꯋꯥꯕ ꯃꯩꯆꯥꯛꯁꯦ ꯅꯪꯅ ꯄꯤꯔꯝꯕ ꯅꯨꯡꯁꯤꯒꯤ ꯈꯨꯗꯣꯜꯅꯤ ꯈꯜꯂꯒꯦꯀꯣ ꯀꯦꯊꯣꯛꯑꯦ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯩꯊꯣꯛꯈ꯭ꯔꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯌꯦꯡꯂꯝꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯔꯒ ꯅꯣꯛꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯅꯪꯗꯤ ꯃꯩꯁꯥ ꯐꯥꯎꯗꯕ ꯑꯣꯏꯌꯣ ꯅꯪꯅ ꯄꯤꯔꯝꯕ